ꯉꯁꯤ ꯏꯆꯥꯁꯤꯡ ꯁꯪꯖꯔꯤꯁꯦ ꯏꯆꯥꯁꯤꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯏꯆꯥꯁꯤꯡꯁꯤꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕꯁꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯑꯩꯈꯣꯏ ꯐꯪꯁꯟ ꯇꯧꯍꯜꯂꯨ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯔꯤꯒꯨꯂꯔ ꯔꯦꯖꯤꯁꯇꯔ BC ꯑꯦꯛꯖꯥꯝ ꯀꯟꯇ꯭ꯔꯣꯂꯔ ꯑꯃ ꯃꯁꯤ ꯍꯥꯞꯄꯒ ꯐꯖꯅ ꯐꯪꯁꯟꯁꯦ ꯐꯖꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯣꯏ ꯄꯩꯈꯥ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯗꯅ ꯂꯩꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯍꯥꯏꯗꯣꯛꯍꯟꯕꯤꯌꯨ ꯏꯆꯥꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯗ ꯃꯃꯥꯁꯤꯡꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯑꯩꯈꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯕꯗꯨ ꯎꯠꯆꯕꯅꯤ ꯂꯣꯏꯅꯅ 2021ꯗ ꯂꯧꯈꯤꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯗꯨꯁꯨ ꯅꯟ ꯇꯤꯆꯤꯡ ꯑꯦꯟ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯣꯛꯇꯗꯅ ꯂꯩꯔꯤ ꯁꯤꯁꯨ ꯃꯦꯔꯤꯠ ꯂꯤꯁꯇ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯔꯤꯖꯟꯁꯦ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯃꯥꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯗꯦꯠ 9ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯁꯤꯜꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯔꯤ ꯁꯥꯏꯠꯇꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯕꯗꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯟꯖꯈꯤꯕ ꯗꯤꯃꯥꯟ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ BC ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯑꯦꯄꯣꯏꯟ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯠꯇ ꯁꯤꯟꯅꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯄꯨꯕꯤꯒꯗꯕꯅꯤ 7ꯗꯒꯤ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯁꯟ ꯑꯩꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯒꯤ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ BC ꯁꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤꯗꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯁꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯥꯏꯕ ꯍꯥꯏꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯗꯨ ꯈꯨꯠꯇ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯖꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯗꯤ UG ꯑꯃꯗꯤ PG ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗ꯭ꯔꯤꯕ ꯔꯤꯖꯜꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯦꯞꯆꯈꯤꯔꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯄꯨꯈꯠꯄꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯤꯖꯅꯔ ꯚꯦꯟꯗ ꯄꯨꯕꯤꯕ ꯆꯦꯛꯑꯞ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯟꯅ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯕꯧꯄ꯭ꯔꯥꯗꯒꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯥꯟꯅ ꯑꯩꯈꯣꯏ ꯈꯣꯡꯅ ꯂꯥꯛꯈꯤ ꯑꯗꯨ ꯉꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯀ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯄ꯭ꯔꯤꯖꯅꯔ ꯚꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯞꯁꯤ ꯀꯌꯥꯃꯔꯣꯝ ꯊꯧꯖꯤꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞꯀꯤꯅꯤ ꯍꯥꯏꯅ ꯄꯨꯕꯤꯒꯦ ꯇꯧꯋꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯕꯗꯒꯤ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯈꯣꯠꯄꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯐ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯤꯔꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯐꯤꯕꯝ ꯍꯥꯏꯕꯕꯨ ꯐꯦꯕꯔꯦꯕꯜ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯇꯤ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯅ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯥꯏꯕꯗꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯈꯥ ꯇꯥꯍꯩꯒꯅꯤ